Facebook meeting tabir basing bo hamba mak no matin condition tam okchari ngasi mare pau myam da bijare ahal ora basing da H and apprentice lemnian tokre Laichin Kumanda truck accident topada myoyama siri marina sokle Viksit Bharat Guarantee for Rozgar and Ajivika Mission BBG Ramji Act 2025 की मतंग awareness program पांगतोकरे लोनिना जापान दा मयोयमना थांग थिन बदा मी तरामरी असोपन नंगरे मपुंग पाव मियाम दा पिजरी Composite Resonance Center for Skill Development, Rehabilitation and Empowerment of Persons with Disabilities Infal CSRE Pradhan Mantri Divyasha Kendra PMDK Infal Artificial Limbs Manufacturing Corporation of India Alamco Social Welfare Department ki meeting Makhada Ibudau Purei Romba Khubamlen Ahanba Bamon Kampu Apunba BLF Amadi Purei Romba Youth Club Nasenduna ADIPS Scheme Amadi PBY Scheme ki Makhada Ahal Oidaba Senior Citizens Singda H and Apprentices Fanganba ki Tharam Ama Bamon Kampu Daliba Purei Romba Youth Club Community Hall da Lem Niyan Tokre Tharam Aduda Settlement and Land Records Government of Manipur ki Director Dr. David Elangbam CSRE Takyal Infal ki Director Nauksekpam Khoibi 12 Bamon Kampu के ex जिला परिषद मेंबर थियाम गोलमेल कचुंगा इनाउबी बामोन कंपु ग्राम पंचायत की चेयरपर्सन थांगजम हेमंता हयुंबा इबुदौ पुरेरोंबा खुबमलेन अहानबगे वाइस प्रेसिडेंट वायनबम या स्कूल न सरुक याखी थर्मदुगा मई लेनना CRCSE डायरेक्टर नाउसेपम खोइबिना फोंदोखिबदा लमदम असिगी खुंगंग सिंगदा लेंगा की कानबा स्कीम कया की मतंगदा खंगबा वाटपना अहल ओइरबसिंगदा पीरिबा खुदोंग चाबा कया आसी फंगदन लेरी अदुबो बामोल कंपुगी लेरिबा BLF अमदी क्लब सिंगना लेंगा की मरी लेनबा लोइसंग सिंगा समनदुना अहल senior citizens sing amadi soinairaba singda lemna makoi makhoiga chanaba ngaklo oigataba sing yenthokpa fangba si thagat ningai ni Lunena Makhata Nalekaya City Club Amadi BLF Singna Lenga ki scheme singi matangda miyamda khanghanduna khudong chaba sing Makhata na lobiu haina so fongdoki Nasigi Thoramadugi Manung Channa Chayu Humpu ki mathakta leiba ahal oiraba senior citizen Chani Romda makhoga chana bangaklo oigada polam sing khusinaki polam sing adugi manungda wheelchair hearing aid chair with commode spinal support walking stick adjustable knee brace na chingba kaya khusinaki Tengnopal District ki Machi Police Station na konba maring furup na khundaba laiching khumanda truck ama accident thokpada miyoi laikidre marina sokle thodo asi ngasi nungtil pung anirom tarakpa matam thokibani thodo thokpham dagi fangba pawda truck adu jingi angamba lambi da thogatpada nantharak khara akotpa mafam amada tashinbani hairi thodo adu da miyoi amadi gari adu ki chakana nanchin kibadagi mafam adu da dumak laikidabani Lekidraba Myoyo Infal East District ki Pukhau Tirapur dagi soibam nganthoi chahi kunmathoi apokpa soibam Rajeni soklaba myoy mari aduna Pukhau Tirapur dagi Naurem Anil Singh chahi kuntra Chandam Naukcha Singh chahi kuntra mari Pukhau dagi Thoksom Ratan Maitei chahi nifu amari chahi kun churaba pochangbam Robeni soklaba makhoi mari ado Kakching lamdong da leiba Jiban Hospital da laikanaraba matong ka hena fibam soktabadagi discharge tawkhre hari Infal West ki Chief Judicial Magistrate oiramba laikhidraba yengkhom somoji ki chahi yankhai surakpagi mapok numit thauram ngasi Kakching la pangthokre Kakching Phoksupa Lekai da leiba Library and Information Center Kakching gi mipun sangda pangthokhiba Mapung oiba tharam aduda mangsha tabam Hare Krishna thabaktagi potharaba IAS na athubi mithong yengkhom Rajendra thabaktagi potharaba Project Officer Veterinary Department na tharam mapo Waikhom Tonen Maite Just Fast Track Special Court number 2 Manipur amasong Dr. Binitai Langbam Principal TG Higher Secondary School Infal anina khanaba mithong oina saruk yaki
Ngasigi tharam adugi manung channa Council of Higher Secondary Education Manipur na loba class 12 ki examination 2025 ta stream ahum haibadi science arts amasong commerce ki topper ahum amasong Kaksing area dagi oina topper ahum amasong SSLC examination da Kaksing area gi CGP khwaidagi wangba mahairoi ama khangatuna manapin na puning thogatpa utpa leikidraba somojitna hingningai da mahaki loinabi yengkhom ongbi Romabati anina punna iba amasong makoigi imungna puthokpa film taru bisu kapna miyamda utpa amasong leikidraba yengkhom somojna hingningai matamda leibaki kunaigi amadi achumbagi damak tawbiramkiba thabak tharomsingi matangda wa ngangbana mapung oiba tharam oiki Citizens Association for Rural Development card wavgai linkhatuna lamdam asigi miyamgi seba torokpa chahi kumapan mapung farakpaki mapu kumun palan tharom ama ngasi card wavgai na senduna wavgai gram panchayat ground wavgai yangbi da pangthokre tharamadu da thobe mithungin oina Secretary General amuko Pratap Lesangthem tharamapu oina President card wavgai H Kisorjit amadi kai khomnaba mithung sing oina Founder President Card wavgai M Bhubaneswar convener Yelhomi Kanbalop Sanabam Khambi former GP member wavgai M Jayanta Kumar amasong former Pradhan wavgai GP Y Hemchana Saryake Tharamaduga mailena Tharamadugi nungju warol piridna Y Shushilona haikibada card wavgai asi khungangi lam asida leijariba matamgi oiba thodok wathok semkiba lupsing amadi lamdam asigi lupsing na amata oina miyamgi seba tawdunaba semkiba lup amani maru oina handak Manipurda tholakliba lan asida lamdam asigi imaibi singna lawkiba chawba thodang kaya dubo ikai khomnaba amadi sakhangbu utnabagi pandamda Kumon Thoromasi pangthokpani lamdam asigi ma kayana chaba machet tumba machet oidna lawkiba thodang kaya aduna macha oibasingda thawna hapiduna lan asi mayoknaba amadi thengnaba ngamlibani Malemda thokiba nupilan ima singi thawna tana thengnakhibani ngasisu ima oibi nupi singi thawna lingjelna Manipurda santi leiba tangdu leitaba purakpa ngamgadoribani haina so phongdoki Tharamaduda athoiba mitunglangi warol pireduna Pratap Lesangthemnasu lamdam asigi achouba ahongba chenmitlon ama semgatpa chinjak tami pan tangdaba lamdam ama ohenna honabadasu lekai delariba club organization singnasu achouba thaudang Lawminanaba honaminasi loinena apunba Manipuri saktam ama sagatpadasu khudingmakna thaudang lawminasi haina apel tawraki Tharamadugi manung channa card wavgai na koliba mafamsingda leiriba lekai gi maira paibi lupsingdasu makhoina lawkiba thaudang kaya dugi ikai khomnaba utpa oina achamba khudol pot pidna ikai khomnaba utkibaga loina puning thogaki Kuki khulai paibasingna mai thadokhraba Kaksing district ki serogdariba maitegi yumsing sabagi thabak asi hena khumang yangshinnabagi damak lengakna sel sunna pithok pinaba amadi serogdariba lengaki school yauna loisang singda matik chana staff thambinaba khulasi khunja singna lengakta takshilakle Hinamasiga mailena lisingani kulhumdogi September thadagi masa gi khul singda hanjinduna leyaklaba khunja singna paumi singda fongdorakpada Sero hariba kulasi kuki kulai paibasingna kumjali singani kulhumdoigi me amadi June thada attack tawrakna kullasigi yum kaya mai thakre masina maram oraga kullasigi miyoi ayamba loina lanjinarubasu sahi anigi mamangdagi amuk hanna khundalaitaba hauki adubo chahi ani helaba phauba lengakna nauna sakhiba yum ayambagi sel suna pibidre Masina maram oiraga serauda changlakpa miyoi kaya amadi haujiksu pakhan khanduna yamna wana leli loinana irang asigi mamangda seraugi miyoi ayamba turelda komduna nunglengoi pekpa amadi chingdagi sing chanduna senda lambi oiramba adu haujiti yadrabanina senthok lambi leinadre hairakle Amoromda relief camp da leiramba mahairoi ayamba yum khunda halakle seleitaba maram oiraga Private school da thabasu ngamloidori masigi mathakta lengaki school singsu mai thadok lamba amadi oja watna maram oiraga khullasigi mahairoi singi mahai masing tambada achabu problem ama lakba hore maram aduna lengaki maikaidagi makhogi leinaba yum health lengaki loisang amadi school gi award apasing ngasi mention bidna miyamna thengnari ba awaba sing ngasi kokna ba honna biu haina khunja singna lengak ta takshilakle kadraina
अदे सिनफम के गादी हाना ना होय तो तौरकद्रा पाखन मंदना कबोबो फजना मही मरोंग चाते तरे तारा आ फंगदे का होय दे के मा होय पो अखोय कई खंद वानी ngai le te lo sangam le na te sura sanam ni aina kenoda koi sirogul lakoti siroda koi MLA tawraga de koi siroda leida koi volunteer khrana chewde like hansi habedu goi dia dui hona idin sirog like no dum leiba hore sirog like Kairausi block ki manungdan leiba changamdabi gram panchayat sinduna leibak sin batungna pangthukna bagam ngase Imphal East district ki changamdabi Sagolo lampak tasu Viksit Bharat Guarantee for Rozgar and Ajivika Mission Gramin BV Jiramji Ek 2025 ki matangda miyamda awareness piba gram sabha mifamama pangthokre Bharat Sarkar ki Ministry of Panchayati Raj amadi Department of Rural Development na leibak sinba Leibas da Ladiba Panchayat Khuding Makta BB Jiramji Ek 2025 ki lamdang asi miyam da khanghanabagi awareness pigadabani haiba pawta ke matung ina gram sabha mifam asi phambani MD Sayidur Rahman na mayai tangba laudna bangthokiba mifam aduda changamdabi GP ki chairperson oiramba Alhas MD Imran Shah GPSC ki secretary Thangjam Noren Singh amadi accountant cum data entry operator Ningthaujam Naresh to saruk yake Miyamda folk song isai nongmagi khuthangda wakhal tahanduna HIV amadi masiga punna naminaba laina sing khangdoknaba amadi layengnaba HIV AIDS sandokpa thingnaba target group khangdoknaba link worker singa miyamga unenabagi pandamda link worker scheme mid media campaign program ama money health nako max na kusamnana sinna irengbam kangjebung lampakta ngasi pangthokre thormaduda Max की प्रोजेक्ट डायरेक्टर डॉक्टर जोइशन दाको बिष्णुपुर की डॉक्टर के बुद्धचंद्र मनी हेल्थ नंबोल की चीफ फंक्शनरी खुमुकचम कमला इरेंगबम खोल की अहल युमनाम श्यामोना अथोइबा मिथुंगनेन सिंह ओइना सरुक याखी थरमदुदा सैसकपी कयाना HIV AIDS अमदी अतै मसिगा लोइनबा लाइना सिंह खंगनबा अमदी वखल तामिननबा फोक सॉन्ग अमदी मॉडर्न सॉन्ग कया सकना मियाम दे अवेयरनेस पीकी थरमगी सरुक अमा ओइना फ्री हेल्थ चेकअप अमसु पांगथोकपगा लोइना मथौ ताबा हिदाक लेमना पीकी अमदी टेस्ट सिंगसु लेमना खुमुकचम कमलाना फोंदोखिबदा प्रोग्राम असिदा फ्री हेल्थ कैंप पांगथोकतुना लायेंगबा लाकलिबा खुंजासिंगी मरकता HIV AIDS हाना नाबा म्यू यावब्रा नत्रगा HIV AIDS का लोइनगनबा नाबासिंग नाबा यावब्रा खंगदोकनबा हेल्थ कैंप असी पांगथोकपनी अमदी खुंजासिंगदा नारक्तनबा HIV AIDS संदोक्तनबा वखल तामिननबा पांदमदा थौरमसी पांगथोकपनी हाइखि की पादमदा हारिबा हेल्थ कैंप असी सिजबनी लोइना HIV हाना पॉजिटिव ओइरबा अमदी ओइगदौरिबा मियोइसिंगदा अवेयरनेस बेस्ड ऑन फोक सॉन्ग दा तौदुना हारिबा मिड मीडिया की प्रोग्राम असिसु पांगथोकसबनी IT की लमदा थोइदो हेंदोकना मालेमना सखंगनरबा IT इंजीनियर अमा ओइबदा नतना इंटरनेशनल अमदी नेशनल की थाकता गवर्नमेंट अमदी नॉन गवर्नमेंट ऑर्गेनाइजेशन सिंगना मना कया पितना सखंगबा उलखरबा कांगपोपी डिस्ट्रिक्ट के मनुंग चनबा वाइनेम विलेज तगे डॉक्टर GD रनसिन चुंग RN अतोपमिंग रंजन हौजिकना IIT रुड़की उत्तराखंड प्रोफेसर उन्ना थबक तौरिबना IT की लमदा नतना IT की लमदा नतना फिजिक्स स्पोर्ट्स अमदी आर्ट एंड कल्चर की लमदा इसै इबा अमदी सैसकपा अमा ओइरकपदा नुंगाइबा फोंदोक्तुना सियांगाई नमकाउ बाप्टिस्ट चर्च RBCC नंगसी तराम ओखरे क्रिसमस का मैलेना पांगथोकपा थरमदुदा खुंजासिंगना मैब्रा चिंगदुना सेंगदबा मै लौदना मैरा चुखटलबा मतुंगदा हौतोखि थरमदुदा डॉक्टर GD प्रोफेसर रनसिन चुंग RN अमदी महाकी लोइनबी GD स्वेता विलेज पास्टर विलेज चीफ अमसुंग चर्च की डिकोना खुदलपोट कया पीदुना तराम ओखी लोनना इकाई खुमनब उतके थरमदुदा चर्च की यूथ कमिटी वुमेन कमिटी की माइकेदगी कल्चरल डांस अमदी जगो इसै कया उतुना थरमदु अपुंग फाहनके प्रोफेसर डॉक्टर GD रनसिन चुंग RN न शो हौरकलिबा नहासिंगना पुंसीदा अफबा मियोय अमा ओइनबा अफबा वखल खनबा
Leibak ningba myoy amam oinaba amadi mathauda puning changba myoy amam oinaba wa ngangduna saru yakhiba miyamda motivation piki loinana saru yakhiba singa Christmas ki isai sing sakminaduna Christmas ki nungaiba phongdoki. United Intercontinental Bodybuilding Fitness Federation UIBF New Delhi na senduna chaliba thasi ki taramapandagi kun fauba Delhi ki Talkatora Indoor Stadium da numit ini chathakiba Mr Universe 2025 da saru yabada tonganba event singda medal ahum laba Bisnupur district ki manung chenba oina makhale kai dagi oinam tondon apokpa tomba amadi IBM Chabo Pioneer Education and Sporting Union Feshu amadi imung manung nanga sitaram okre Pesu ki President Dr. Thingbaijam Soran Kumar amadi ate thomi sing imung manung tondon ki coach nangmaya pom kanta yangna tondon na Imphal Betikan International Airport hek jorokpaga lei pareng sibidna amadi kudol pot pin na taram okay airport ki garida miyam galonina laklam matungda oinam kaithel yorba matungda kaithel lairembi kurumki kaithel lairembi da phanglakpa trophy medal sing katna khurumnaba matungda mahaki yumda amuk miyamna okpagi thoram pangthoki oinam tondon na phungdokibada handak asi practice tawbagi matam phanghaudabana medal phangba ngamloidra khalubani dubo ojagi thaujaldagi medal ahum loba ngamjare matungda hene launa hona kigani leibaki mingchat kaya purukna hona kigani haiki panba yabadi championship aduda o tondona sub junior classic physics da silver medal sub junior men's physics da bronze medal amadi sub junior bodybuilding da 5th position tar khiyari Education Department ZEO John 3 Thobal da cashier una thabak tauramba Yaripo Kaithel dagi film producer Loitongbam Ibobina Yaripo police station traffic ta attest tawduna duty tawriba BDF personnel anida uniform kudol tamduna puning thawakre Yaripo PS ki OC in charge inspector insurance amasung filmmaker amadi playwright PK Paunam su saw yaduna ngasi station asida pangthopa achamba thawram amada police station asida attest tawduna traffic police ki duty tawriba BDF M Ronil amasung H Ajit Singh anida traffic police uniform kudol tambaduga mailenena film producer L Ibobina Fongdorakpada Yaripo police station da traffic ta laiba BDF personnel singasna kathokpagalunina duty tawbiba amadi picture abasu mi ka hena chinba Yaripo Kaithel asida accident na chingba kaya Thokan badagi kan bada chaun mating pangbiriba personnel sing asibo pukning thawat poina anoba chahina lakpada khudol asi tambani haukiba chahi lisingani kunithoi dasu Kaithel asida traffic ki duty tawiba BDF khar dasu uniform kudol tamkre lakadaba chahi dasu kudol asi tamki kani haina fongdokladuna traffic police singna thanagum miyamgi dama khanna thamo siangna duty tawbiu haina apel tawki Bisnupur district ta ama khakta ngairaba district hospital Bisnupur asi local MLA district hospital management committee Bisnupur akoiba punbalo CMO hospital asigi medical superintendent amadi atei miyoi kaya kana honnaminduna 50 bedded oinambadagi 200 bedded ta upgrade tawragani masigidamak mating pangbirakpa medical directorate amadi planning department bo thagalakli loinana awat padana thalamlaba hospital asna district asigi miyamgi apen bakhradi piba ngamlagani haina hospital management committee ki member moirangthem bilkina hairi district hospital management committee na senduna hospital asita ngasi pangthokpa pawi mifam da wapam asi haikibani mahakna makha takibada handi hospital asida ultrasound leitabana mapanda refer tawrami haujikti organization amna donate tawrokna high tech ultrasound thamduna mamalsu yamna tana mamingta oina fee pihalaga patient singda athuba matamda result piba ngamle test makhal kaya free da tawhanba ngamle hospital asida specialist doctor singamadi infrastructure matik chana lemdaba do hana semgatuna hotnaduna OPD da nomada miyoi chamadagi tadana layengduna Thamada miyoi lising ahungi mathakta layengba ngamle nongmada major operation manga hena tawba ngamle HIV ga sagonariba ART patient chani yankai hena tha kudingi lemna hidak piba ngamle dialysis defend tawraba patient tha session chani yankai tawba ngamle adubo haujikti chahum hena tawba ngamlagani covid matamda RT-PCR cell jamna tingna test tawba tharambadu haujikti lemna tawba ngamle
कैंसर हेपाटाइटिस किडनी थायराइड डायबिटीज नारबा नादिब्रा हाइबा खंगदोकनबा टेस्टिंग लेमना तौबा ngamle masi khudingmak mayamgi mateng government gi support ngambani maramasna hospital asna district asigi miyam da medical gi ahen ba khudong chaba sing pina bhonari haiki pawgi fam du da CMO Bisnupur Dr Laisrum Raichandra hospital gi MS Dr K Saitabala hospital management committee gi member and Bimola Laimasu saru yaki then not see yang toy na ibidana abi si medical officer Dr L Raichandra makoi mayam tanari harga committee kal wena na koi na medical director mari renewable department da si mari mangara koi gi ijad na kan na kona jagdegi na sidi koi gi December ki tang amma da planning department na koi district hospital 50 bedete gi koi gi 200 ta aggression tawbagi aya order thopi Universal Friendship Organization Southwest Headquarter number 2 Lamlangdong Linkat Kibagi Kunithu Shubamapo Kumon Thoram Bisnupur Leba Headquarter da masi pangthokre Thoramadu da Bisnupur SG MLA Govindas Konthokjam Kwasify Gen Senior Citizen Ahong Sangbam Nobin Kuman Panel Lawyer Advocate Kuraizam Kanta Khanganba High Court of Manipur Lawyer Advocate Brozen Naitonjam Amadi Ngaikhongdagi Social Worker Takilamba Nungshina Thobe Mithungnen Oina Saruk Yake Thoramadu Mailena UFO General Secretary S. Johin Bamaiti Nafong Lukibada Maiti Leibakta Kwaidagi Liba Organization UFO ni Malem the Jiba Hatabangamba Miu Esi Karatangi Ayamana Jiba Panmasing as Chinjak Oina Chani Adubunga City Malem Masisa Kotlabasu Nungshinabakijam Nomugi Hunterakli Madamasna UFO na Jiba Panba Hatabagi Warip Asilogna Hatna Sunaba Yauduna Malem Ama Semna Bagidama Wakalonda Haudora Kipani Haiki Gram Panchayat ki area singda NRJS ki makhada thabak shuriba singge matangda wathok kaya marup mafam khuding mata thokpagi paw ngasi sumya matanari Thobal district ki Khangbok part 2 Gram Panchayat ti IVR road ni haidna migi patalenda leijaba lerek amabu work program hapna check rig tharaga semnamba lambi ama semba loirba matung check lauthokna tawkhayam li hairi Thobal District Working Journalist Union gi conference hall da ngasi pangthokiba paumi singa unaba mada Khangapok part 2 dagi khundrakpam Sunilna fongdokibada Gram Panchayat Asik Administrative Committee gi chairperson oiramba Moirangthem Gopi Ramona number 4 da leiba patalen amasu oidiba khundrakpam lerek asida brick paving tawduna semlam laba matungda amuk check lauthokhiba amadi excavator JCB siznaduna mina chatnariba lambi asi khotoktuna tawthok Lamduna lambi asigi hanai pibam thugayam li haike migi patalen amada leiriba lerek amada chairperson masana amadi machin manau singna lambi asi chek thaduna semlabani sarkar ge lambi oire Sarkar gi lambi oirabani sambal khaba yaroi haina su ki halambata natna masa gi lerek asida thokliba chathok chashin tawriba miyoi singda athingba pire Administrative Committee asigi Jila Parishad member da wakacharure dumapo chairperson na hiramasida Jila Parishad yaudunaba afam phongdok lambasna takpati patalen amada leiba mi chatnariba lerek asida makhogi lana interest ta makhogi khudong chaba launabagi damak brick paving asi tawkibra haibagi chingna pokle haike Mahakna Makata na hai mari leinaba block office amadi panchayat na khungangi chakwa thauranga mari leinana atop lambi sing sembagumna aikogi leirak asisu sembirakpani haina khanjarubani adubu masigi ona tainabada lambi asida tawrakpa atop thaurang thosil amata aikoina yaba ngamloi haike thokliba watho asiga mari leinana video Thobal amadi DC Thobal yauna mari leinaba singda aiba cherol pisinduna wakat khibas chahi ama farakle Aduma pungasi phawa hiramasi matangda karigumba thabak amata lokhat pirakpa leitri haraduna mari leinaba singna thubada mityeng changbiduna miyoi kharada awaba khudong chadaba tholiba si kokhan bi haike Ngasi Central Japan da leiba factory amada miyoi amana thangna thinduna attack chathabada miyoi 13 asopan nangkhre Attack chathabata natana karino khangbang amdaba mahi amana su session ki hairi attack taramba miyoi adu na police custody da leiri haina Japanese media amadi broadcaster NHK da phongdokre thang thinduna solo miyoi sing adu kayamna sathina sokpuno haibu khangdri adumapo makhoi khudin gyandi mangdri hairi miyoi 13 adu hospital da pukre Central Japan gi
Mishima da leiriba factory edu Yokohama rubber cone na chalaibani factory edu da truck amasong bus ki tayar sai haire Arubida Morepa amuna miyam da pizari Ahal orabasinda HN Appliances lemni entokre Laichung Kumanda truck accident thokpada miyoi ama sire marina sokle Bixit Bharat Guarantee for Rozgar and Ajivika Mission BB Jiramji Act 2025 ki matangda awareness program pangthokre Lunina Japan da miyoi ama thangna thinbada miyoi 13 asopan nangkre Imi sotong pijabang asi di matang sa lusyon jari meeting tablo sang bukrom jari.